Hello ma'am, ado ma'am ngasidi iche chabada ngaujaygi magi fried pork recipe do try tawse. जिंजर गार्लिक पेस्ट लेरे ब्लैक पेपर खरा हापचलनी टोमेटो केचप खरा हापचलनी मोरग सुबा थुम से मिक्स तौसलगा फजना चलगे कंसले मही से हजिक जानी थाव सारे ना हजिक तो मैं लोई रही से दो सिगा ले रही ये फ्राइड पोर्क रिब्स तो से अब हो जाएगा मैम चकला मना लो रे हाउदरा हाउदरा खंगे hay người phải à hả hay người rồi mẹ mà bạn đã cha bên hình hình chụp ra nó tuổi đây hả là anh ấy trả nên là mà nó tuổi ra không để hảo này rồi mà hít đi tung cái tăng dài ăn mà nung ngon một là hả nam hảo với mấy recipe hả cha là bây giờ đi mẹ đã try trong nhà phải ăn hảo vậy chứ gì châu bơ có mẹ mà tâm bùi khác sang nhà vào tôi chỗ rồi anh nắm mấy dẹp thùng châm cái đây thùng cái tăng khác cho luôn này bạn ạ mấy thùng cái tăng đi dài tại vì xì đi dài đấy
ꯍꯌꯤꯡ ꯌꯥ ꯃꯄꯥꯟ ꯆꯥꯗꯦ ꯍꯌꯤꯡ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤ ꯃꯔꯥꯡ ꯀꯥꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅ ꯁꯤꯁꯦ ꯉꯁꯥꯏ ꯇꯧꯔꯤꯉꯩꯗ ꯄꯨꯡꯁꯦ ꯍꯧꯖꯤꯛ 2:30 ꯍꯦꯟꯅ 3 ꯇꯥꯔꯦ ꯇꯧꯔꯝꯃꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯇꯝꯁꯤ ꯅꯨꯡꯁꯥꯁꯤꯁꯨ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯜꯂꯦ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯚꯤꯗꯤꯑꯣꯁꯦ ꯆꯨꯝꯕ ꯆꯠꯇꯦ ꯇꯠꯇꯦ ꯃꯃꯥꯡ ꯀꯦꯃꯦꯔꯥꯗꯒꯤ ꯐ꯭ꯔꯣꯟꯠ ꯀꯦꯃꯦꯔꯥꯗꯒꯤ ꯁꯤꯡ ꯑꯣꯏꯗ꯭ꯔꯦ ꯕꯦꯛ ꯀꯦꯃꯦꯔꯥꯗꯒꯤ ꯀꯥꯞꯄꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯃꯝꯁꯜꯂꯦ ꯍꯥꯏꯅꯅꯦ ꯑꯗꯨꯅ ꯐꯖꯅ ꯁꯦꯡꯅ ꯎꯏꯔ ꯎꯗ꯭ꯔꯦ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯇꯠ ꯂꯥꯛꯇꯣꯏ ꯉꯁꯤ ꯀꯟꯅ ꯑꯩꯅ ꯉꯁꯤ ꯆꯥꯛꯁꯦ ꯃꯤ ꯇꯨꯝ ꯍꯧꯒꯠꯂꯛꯅ ꯇꯧꯕꯩ ꯃꯇꯝꯅꯦꯕ ꯍꯥꯏꯗꯤ ꯅꯨꯡꯊꯤꯟꯒꯤ ꯊꯦꯡꯉꯦ ꯍꯛꯆꯥꯡꯁꯦ ꯂꯦꯛꯊꯔꯦ ꯋꯥꯃꯟꯒꯤꯅ ꯍꯥꯏꯗꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯑꯒ ꯇꯧꯕꯁꯦ ꯄꯣꯠ ꯆꯩꯁꯦ ꯍꯣꯟꯗꯣꯛꯀ ꯍꯣꯟꯖꯤꯟꯒ ꯇꯧꯏ ꯆꯥꯛꯈꯨꯝꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯇꯧꯕꯗꯨꯗꯤ ꯑꯗꯨꯝ ꯑꯂꯩꯕ ꯄꯣꯠꯇꯨꯅ ꯑꯗꯨꯝ ꯇꯧꯔꯦꯗꯅ ꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯍꯣꯟꯗꯣꯔꯒ ꯇꯧꯕꯅꯤꯅꯅꯦ ꯋꯥꯔꯦ ꯉꯁꯤꯁꯦ ꯃꯤ 2 ꯁꯨꯔꯝꯃꯗꯤ ꯐꯕ ꯃꯇꯨꯝ 2ꯗ ꯉꯥꯏꯔꯦ ꯃꯌꯥꯝ ꯇꯁꯦꯡꯅ ꯉꯁꯤ ꯑꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯅꯤ ꯌꯦꯡꯉꯨ ꯁꯥꯊꯤ ꯍꯥꯎꯕꯅꯤ ꯆꯨꯝꯅꯒꯤ ꯄꯣꯛ ꯊꯣꯡꯅ ꯆꯥꯕꯒ ꯃꯥꯟꯅꯗꯕꯅꯤ last piece
दो मैम हजी के चाबसु लोइजरे दो ngasi रेसिपी से जम साथी ना हौरमी दो मैम हाइदी ट्राई तो बीदब ले यदि मैम अमता ट्राई तौना हाइदी चाबी जो कैम साथी ना हाउगे जो दो मैम ngasi की दिलो छलगे वीडियो से मतंग सिगा दो मैम वीडियो से नुंगाइ बिरगे लाइक तो बिरमो अदुका सब्सक्राइब तो बिदब कांगु सिंगना मैम सब्सक्राइब तो तसन बिरमो तो फरे मैम ngasi की दिलो छलगे दो मथंग वीडियो दम थेंगनस।